Meeoi Lakh na khujing oiraga chatkhiba COCOMI gi Manipur Kanba Khongchat Mai Pakna Loisinkhre Manipur gi Apunba Shaktam Hiram Amattada Thugaiba Yaroi haiba Yaona Tongan-Tonganba warep nipan loukhre Coordinating Committee on Manipur Integrity COCOMI na sinduna chatkhiba ngasigi khongchat ado ayuk pung 9 taba adwaida thangmoi banda leiba thau ground dagi khongsanba hokhe COCOMI gi maru aiba thaupuba sing amade Tongan-Tonganba CSO gi luchingba singna mangjul tharaga chatkhiba khongchat aduda Kaisamthong Assembly Constituency gi MLA Nishikan Sapam, Wangkai ACG MLA Thangjam Arun Kumar Susur Yake, Loinana Tongan-Tonganba Ima Love Mahiroi Singh, Transgender ki Community, Nursing Institute ki Mahiroi Singh, Meeoi Pangal Amade Kabui Phurup ki Meeoi Singh, Bazar Community ki Miyam, Film Forum Manipur ki Thomi Singh Amade, State Asigi Tongan-Tonganba Mafam dagi lakpa Miyam so khongchat adu da saruk yake. Miyam gi khongchat adu thau ground dagi thorak laga Khuyathong, Nagamapal amade BG Rotan Laktuna, Kanglagi Nongchuk Thangba Hozang dagi, Awang Pangna Chatlaga North Ewasi Rom the Lake. Madudagi Mamang Pangna Amuk Minuthong Maiki the Chatlaba Matong, Infal to the Torwanda Hajinduna, Kumalampak Sports Complex the Khongchat Adugi, Pantung Pamke. Khongchat Aduda Yamna, Manipuri Yelhomi Mutatnaba, Indiagi Taushul Kudak the Lepkadabane, Indiagi Kanglu Phurup Naiba Thawong Yaning Day, Narco Terrorism Marum Puktatse. Mapandagi landadak liban narco terrorist sing tathokadabane NRC chalanaba athubada thorang paikalu amade land loidriba fawba combing operation tawba yaroi haiba slogan kaya marum miyamna amato ina nawminake rally lakhiba lambida miyamgi kholauna pumdin nimke Manipur gi Apunba Shaktam kannaba gi damak chatkhiba khongchat ado mapung fanaba miyamna nomgi sinthal lenake khwairamban kaithel yauna tongan mafomda leiba kaithel sing thong hangnakide lambida mi chatpagi chang hau sadagi kyamna nemke Infal Manung Transport Service Taubi Chang Aduki Mating Nemke, Khongchat Aduna Kumalampak Sports Complex Europa Matong, Mafam Aduda Miyamgi Oiba Mipam Amapang Tuna, Tongan-Tonganba warep nipan loukhre. Warep sing adude Manipur gi Apunba Shaktam Hiram Amattada Thugaiba Yaroi. Manipur gi Yelhomi Muthatnaba Tauriba, India gi Thausul Kudak the Lepkadabane, India gi Kanglu Phurup Naiba Thausul Kudak the Lepkadabane, Mapandagi Changlakpa immigrant sing amade, Chain Cookie Narco Terrorist Lamdam Asidagi Laukokikadabane. Chain Cookie Narco Terrorist Singa Sutonaba Yaroi. Illegal immigrant sing Tanthokhinaba Manipur NRC Kudakta Chana Hanaba Center Amadi State Lengak Anina Tabak Lokhat Kadabane, Land Loisinkhre Fawba Kulngakpa Singdage Kulai Lokhatpa Amade, Combing Operation Tawba Yaroi. Miyamgi Mihut Oin Laiba MLA Minister Singna Mating Laina, Manipur Kanaba Thongna Fana, Tongthokadabani haiba sing asine. Khongchat aduda saruk yakiba Wangkai ACG MLA Thangjam Arun Kumar Yaona, Meeoi Kayana Tongan-Tonganba wafong kaya marum phongthoknarakhe. Narco terrorism maru phangna, narco terrorism maru phangna, narco terrorism maru phangna, narco terrorism na su tungaba, narco terrorism na su tungaba. Khongchat entirely ai wakhalon chachaba khongchat ne haitare se laiba hojiki laiba Manipur gi issue sida ngasi gi sum khongchat se am darkar laibra khala isana yaujabani kanamtana ingonda force toba kanamtana ingonda haiba leite ai isana as a citizen of Manipur, as a citizen of India ai yaujabani kanamtaga mari lende Sahi magatha mahena handalaba ngasigi lengaksina koi narco terrorist hingsina chatharak pahogiba adugumba May tang ahum 2023 dagi chatharak pajo pawda karigumba amta lengang lokhat perakta basibu pedba phungdoktana ngasi miyanggi Apunba kholauna India government gi nakong amadi parliament ta hujigi mi phammi basi masi yauna ba Manipur kanna ba adugumba akhoi Apunba gi khongchat amani Manipur gi Apunba gi Shaktam kangadabni haibagi mass rally ama chati basida Manipur da Delhi da maruina leidiba kang khudingmak saruk yai yariba sida akhoi punna haibadi physically morally khudingmakta akhoi punna collective oiba
ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯥ 13-14 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯔꯃꯤꯅꯦꯟ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯟꯈ꯭ꯔꯕ ꯀꯥꯟꯗ ꯉꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯑꯒ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯊꯦꯡꯅꯔꯤꯕꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯕꯨ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅꯦ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯀꯕꯨ ꯌꯨꯅꯤꯌꯟꯁꯤ ꯌꯥꯎꯖꯕꯅꯤ ꯉꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯆꯪꯉꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯂꯣꯏꯁꯤꯟꯕꯤꯗꯦ ꯃꯅꯤꯄꯨꯔꯅꯁꯨ ꯊꯧꯁꯥꯕꯤꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯈꯛꯇ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ